MSTV meeting tabir using manumateng kundesu intaram okchari marakipa miyam da pizare Chingmi tamiani ki nungshi mari utliba mera hau chongbagi thorom ngasi sana konungdagi ining thole semba sana zawbana luchingduna yelho furup ki makok thongba miyui single lunana kangla tamna khongsala ba matong kangla da leiba laifam lenda laning nation tawduna mera wayungbagi thorom pangthokre mera hau chongbagi thorom hautokpo ina ngasi ayuki maru oiba thorom oina kabui maibana yen khong tamduna lamdam masida oirakliba amadi oirakadaba thawdo wato kaya gi laifau miyam da khanghanki loinena tongan ba community gi miyoi singna nat ki oiba jago utkibaga loinena ining thole semasana jabuna fongdorakpada ningsing bathok tungi matamdagi lamdam masida leminarak laba yelho furup sing tagi oiba nungsi chanaba thambagi amata ngairaba komhai ama oiriba mera hau chongbagi thorom masi pangthokpani thorom masida yelho furup khudingmaki miyoi sing lakna thorom masida saruk yaminariba yamna nungsiba thorom amani masida natana tongan ba yelho furup singi miyoi singna magi oiba nar ki jago utpa amadi are ba cha thak puthokna chaminabasina mathau mahausadagi leminarak laba yelho furup khudingmak nungsi chanana leminaramba do atuba matamda hanjilaklagani haibagi thajaba su lei haina fongdoki मेरा होशोंगा 2024 औरंगजी सेंगबा कमलागी लाइफसिंग जिंदगी का कोंसिदा लाफिरी लोना थोलमसना लाफिरी लोना थोलमसना टोमान सिगी हागे लंबा इंची आइल होशोंगा धान बिने लगी लाफिरी को पायो हना पुरको वरिसनो है सिगिलका मरुवे Equal access, equal opportunity highway hiram da tha se kontra mathoi fauba chathagada batara tare chuba fortnight barrier free campaign singani kunmari ngasi cherap court complex ta hudokre handicap development foundation manipur nasilna pangthokpa campaign hudokpa ki thorma duda yumkham rotor district and session judge Imphal West ningthauzam lanleima district and session judge Imphal East Asem Taruna Kumari Devi chief judicial magistrate Imphal West amadi Sorok Khaibam Sadananda Chief Judicial Magistrate Imphal East na thorma posting oina sarukya ke thoromga mailena Imphal West ki District M Session Judge Yumkham Rothar na hai jahita tare chupna asigumba campaign ama lepna chatharakli ba si HD Foundation gi dedication adunani masigi damak HD Foundation bo haningaretna thagatli WHO ki survey amagi matung ina prithvi de leiriba miyuba singi manungda chada tara mangadi tongan ba disability gi makhal kayana khudong chada ba kaya mayokna hali haina pali masigi manungda indiana chada ani oiri edubo haiba percentage asi helamba yai haina panare disable singna thingnari ba waba si normal person amadagi sharuk ahum mari hena khudong chada ba thingnari hojik lenga ki ari ba building singna Singbada disable sing access tawbada khudong chadaba ngasi jodumak mayuknari adubo anoba egg and rule gi matung inna nauna semgat sakalakli basingdadi accessible oina bahona pa thengnari fungdoki naturally profit driven enterprise na masana with disadvantage aduni adagi government ki office very public services you can access to the naturally to understand similarly mindset society mindset I think that some form of discrimination filter nothing objective is to hire the discrimination to recognize fact Thasi kontramate fawwa chathagadu campaign asigi matangda HD Foundation ki Secretary General Dr. Laishram Binana Hai Hojik Disable Singna Thignariba Barriers Sing Hayabadi Physical, Social, Attitude, Transportation, Communication Barrier Karata Oirabasu Logthok Tuna Safe Oina Chatpangam Nabagi Pandamda Campaign Asi Pangthokpani Mamang dasu lengaki department single lunina thorom kya pangthokre adubo barrier singa sigi ahongba kaya ubu phanglakta basna maram oiraga handaki campaign asida department singa changduna thorom asi pangthokna leiriba barrier singa si kharata oirabasu ahongmu purak hannabagi pandam amaga lunina campaign asi chathagani fongloki
ngasi gi thorong gi thoramapu singna Taratare Suba Fortnight Barrier Free Campaign Lisingani Kunmari poster amadi leaflet chu phongki Ngadra haiduna koina mafam da khuding makda koina department singa changa kamda koina masi akoi program singa se akoi pangthok ko hojare ibani aduna mari leina bo authority ni singa su akoi asigumba haidi mayam se khangbi rakanda akoi ji da khatak natana koina ngasima ibiri ba paper work khatang oidabida implement to birakna bigi da makta chu akoi handicap development foundation degi koina mari leina authority singa han haijani ha School Women's College Nambolgi Manipuri Department Sinduna College Asaki Conference Hodangasi Manipuri Serengi Numit Thorom Pangthokre Thorom Adudaya School Women's College Nambolgi Principal Dr. Wahingbam Robindro Manipuri Department Head Dr. Nongmaitim Joy Kumar College Asiki Aikaki Coordinator Kulem Napoleon College Asiki Hanagi Head Clerk Laisrum Kulana to Mitungnan Singuna Sarukyaki Thorom Adudas Akang Ahikyana Manipuri Sereng Haurkibagi Maramda Wangang Bagalona Kabi Kayana Sereng Patopagi Term Amasu Pangtoki Dr. Nongmaitim Joy Kumar Fungdokibada Manipuri loan asi atay loan kaya yansinduna mangtharuri adubo nauna hingalaktuna loan asi chawkhalakle loan asina iba sereng kaya padna loan asi chawkhatnaba amadi Manipuri sereng chawkhatnaba pandamda tharomsi pangtopani haiki amuk haurakibani hairiba Manipuri saitagi anobo khongtang sida Mapung Phana Thodang Lobigiba akogi Manipuri gi lamyanba kabi sing makoibu ningsingduna makoida sranjari katjaba madu pamjaba amadi Manipuri Mapung Phana sakhal haningbagi wakhalonda Manipuri department na singba Manipuri Serengi numit asi ngasi meragi thanel numit sida pangthoksabani Manipur thokliba irang asida ireibakidama kathokraba athoba thobi sing mafamda hekkat lekatamba thorom ama moirang apunba maira paibi imalob mampil mama singi macha apunba lob mal Bisnupur district Manipur Janura lamjing balob machel Bisnupur district BVF Sendra Road na kusamnana sinna loktak Huvidak part moirang Sendra Road tangasi pangthokre Moirang Kendrugi MLA Thongam Santi Machalgi Co-Convener Thoksam Rajeshwari Malgi Chairman Su Oribi Mampilgi President Konjengbam Patmo Madiate Thongmi Singh Tongan Mafam Kayadagi Lakpa Mui Kyana Iribaki Damak Thawai Kat Kraba Thoba Singh Nifam da Hekale Katamki Mampilgi President Konjengbam Patmo Fungluki Bada Manipur da Haujik Thokliba irang asida Maitei Singna Koki Singda Lal Haurudri Koki Singna Hauraklaka Isangak Thoknaba Honna Jaba Khaktani Duga Kulngak na buhona bada maitegi athoba kaya thawai katkre masida maitai nasu lan harok lagadi June 15 dagi hena sathiba ihawlak pasu yai maramasna paliba lengak na thokliba yang ase athuba matamda waroshin prok na hona biu haiki Aikhoi maitai na di hawba leitri adubo hairiba aduguma narco terrorist na namdarak padu ngak thok se bangakani Masidagi Henzil Pataragadi Hairiba Iramna Manipur Sida Lairiba Mioi Kuting Magna Hainaruba Hongaru Naidana Soidana Maki Kukina Equida Horapagum Maitai Equigi Lal Hogri Kangnei Park News Tengbanglob KNTL na lamdamasi awana taraba kanala jiraba madi tungan bahiram kayada mating pangduna lakpagi saruk ama oina haujik thokliba koki singna maitai dalan darak padagi maitai gi khul singak liba khul ngapa village volunteer singda tingbang pi bagi makha chatharakpa oina fam anda chana thakna polam sing mating pangkre mating pangba duga mailena KNTL gi vice president Arambam bed na lay manhay tungan wakalon manabasing ponchin semba KNTL na awana taraba madi kudong chadraba kayada ang mating pangduna nga si Paubalakli hawkiba chahi lisingani kulumdogi me humdagi kuki terrorist na maitay singda landarak padagi idam da masibu kai kidanaba haidna irechak yana awana kaya mayok na duna maitay Kul sing ngakli kul ngak pasing na thingnari bawa basing kharada oirabaso men khatpa ngamna ba amadi makhoi pukning wakal thogal po oina hairo kendro gi manung chana leiba
इंगांगलोकता खुन ngakna leiriba village volunteers sing amadi yaithibi lokkoda leiriba village volunteers sing gi chana thaknaba cheng hawai na chingba polam kaya asi mateng pangmani makhata na sutongan tongan maikeida leiriba khul ngakpa sing da sulep na mateng pangna hona ki gani phungnuki tingbang khongchat aduda KNTL gi saikom AB meitei General Secretary Rose Maibam Publicity Secretary amadi maru oiba KNTL gi thomi sing su saruk yaki siang hawai sana thangna ba insang na pi khara ani suboina KNTL gi mai keidagi angam ba khara tengbang ba luxury Kangleipang news tengbang lupna khoi ngasi phawba chatharabiba tengbang lup asigi makhata na tola taraba kana laitraba awana singi damakta tengbang ba tanatana manipurda khunga ibai sainau singi damakta makhata badasu Kangleipang news tengbang luki mai keidagi angam ba mateng pangjakhigani Maraki pau pija mata se loshinjari meeting tabir bising kurum jari